Akaswan Imphal, Wahengbam Washington na pau pajari ahanbada maruoiba pau. Pradhan Mantri Narendra Modi na hairi, Vocal for Local gi wakalon asi hojikti laibak asigi miyam na ningthina khangnarakpaga loinana harau kumaisingda asigumba polamsing lainaba ubo phangle. Numit 10 chatharakpa Manipur Sangai Festival lisingani kunmanga ngasi loisilagani. Sangsat ki ningtham mifam gi mangoinana sarkar na ngasi rajniti dol pumnamaki oiba mifam ama New Delhi de kauri amasung Chhattisgarh gi Raipur da pangthokliba Police ki Director General amasung Inspector General singi mifam ngasi loisilagani. Pradhanmantri Narendra Modi na hairi Vocal for Local gi wakalon asi hojikti laibak asigi miyam na ningthina khangnarakpaga loinana harau kumaisingda sigumba polamsing lainaba uba phangle. Akasvani gi thongda hojing haki mamangda sandokhiba mahaki man ki bat thoramda Shri Modi na hai aikhoi gi pothokpu dukan phamliba singna yonduna miyam na pamda lainabadu uba pami. Mahakna Christmas kumai amadi anauba chahi lakpagi matamdachu Vocal for Local gi mantrabu kauthokpa tawdana lamdam sida chajaba pot yonbinaba madi laibinaba so appeal tawri. Lau singugi lamdachu laibak asina chawna mai paglakli hairaduna Pradhan Mantri na laibak asina chinjak metric ton koti kuntra mga lak humbudra putoktuna anauba puwari iba ngamle haina phongdokhi. Shri Modi na hai masi chahi taragi mamangi pothok kachangdam nabada metric ton koti tara hengalabani. Sana khonabagi lamda Pradhan Mantri na hai numit kharanigi mamangda Bharat na Commonwealth masana gi yumbu oiragani haina lauthokre masimak laibak asigi oina saung mai pakpa amani mang na hai. साथियों, कृषि क्षेत्र में भी देश ने बड़ी उपलब्धि हासिल की। भारत ने 357 मिलियन टन के खाद्यान्न उत्पादन के साथ एक ऐतिहासिक रिकॉर्ड बनाया है। 357 मिलियन टन 10 साल पहले की तुलना में भारत का खाद्यान्न उत्पादन 100 मिलियन टन और बढ़ गया है। खेलों की दुनिया में भी भारत का परचम लहराया है। कुछ दिन पहले ही भारत को कॉमनवेल्थ खेलों की मेजबानी का भी ऐलान हुआ। ये उपलब्धियां देश की है, देशवासियों की है और मन की बात देश के लोगों की ऐसी उपलब्धियों को, लोगों के सामूहिक प्रयासों को जन सामान्य के सामने लाने का एक बेहतरीन मंच है। Laibak asigi tongan mafam kayada phangba khoihi gi matangda Pradhan Mantri na hai Jammu Kashmir gi singi lamgi umangda phangba sulai koba leidagi phangba khoihi asi angakpa makhalama oiri. Sahi kharigi mamangda GI tag su phangduna laibak pumbada haiba khoihi asigi magun khangan khre. Pradhan Mantri na Kha Kanur jila gi Kutur Karnataki Tumkuru jila da phangba khoihi amadi Nagaland gi Clean Honey hunting na singbagi matang da supanki. Shri Modi na hai Bharat na khohi puthokpada anauba record thambang amle sahi taramathoi mamang dadi khohi metric ton lising humbudra taruk puthokamba do haujikti metric ton lak ama makhai hena puthokpang amle. Haukiba sahi khara asida mapalamda khohi thadokpagi changsu hanadagi saruk ahum hengalle haina magna makhata ki. Natural farming gi matang da palladuna Pradhan Mantri na hai masi laibak asigi parampara gi saruk amani. Thawong asi manghandana thamnabasu Shri Modi na hairi. Ningtham tha asi tourism gi oinasu maruoiba matamni hairaduna ningtham tha gi matamda pangthokpa winter tourism na laibak kaya gi sendal lanbi oiri haina Pradhan Mantri na phongdokhi. Mang na hai laibak asigi su ching adventure amadi nat ki oiba angakpa kaya sina winter tourism pangthokpa yabagi achauba maram oiri. Sayol kharagi mamangda Uttarakhand da pangthokkiba winter games ta skiing, snowboarding amadi unda sanaba yaba masana kaya hudokhi. Masina winter tourism hena chakwal hanaba connectivity amasung infrastructure da sumi ang changbaga loinana homestay gi anoba policy su siyamba ngamki. Numit 10 chatharakpa Manipur Sangai Festival lisingani kunmanga ngasi loisilagani. Tha asigi kunmathoidagi hauduna chatharakhiba festival asida tongan mafam singda kala sanskriti jagoi isai literature sports yauna tongan ba thoram kaya pangthokli. Festival asigi manung channa film festival, music festival, Sumang Lela festival, Cherry Blossom festival, international polo nisingba su pangthokli.
Festival asigi ngasi aroiba numita Imphal gi Palace Compound laiba Bigachandra Open Air Theatre da Government Dance College gi choreographic presentation utkani. Miss Sangai Lisingani kunmanga gi grand finale so pangthokani. Hapta Kangjebungda nungthil pung ahum dagi hauna tongan ba sanskriti gi thoram ching pangthokani. Festival asigi saruk amo oina Bishnupur jila gi Loktak Pata ngasi Lantan ba khu in singba Longtrai khonba amadi popa hi yaibana singpa pangthokani. Khuman Lampak Archery Ground pangthokliba Sangai Music Festival gi saruk ama oina iramdam gi amadi laibak asigi artist sing amadi band singi music performance sing ngasi numidang utkani hairi. Indian National Army INA gi Freedom Fighter Thokchom Angau Singi Chama Kuntra Taruk Suba Mapok Kumon ngasi Imphal gi Kaisampata leiba DIPR gi auditorium da pangthok lagani. Thauramasi Thokchom Angau Sing Birth Anniversary Celebration Committee na sinbani. Tabiriba pawasi Akasbani Imphal dagini. Sangsad ki ningtham mifam gi mangoi nana sarkar na ngasi rajniti rol punamaki oiba mifam ama New Delhi da kauri. Kendra gi Parliamentary Affairs Mantri Kiren Rijiju na sangsad ki sabha animaki lusingba kaya go unagani. Lok Sabha amasung Rajya Sabha gi mifam ningthina chathaba yana bagi damak rajniti dol punamakna amana amabu tengbang nana bagi pandamda mifam asi kaubani. Sangsad ki mifam da maruaina bill kaya pukatuna khanarabat ga loinana pass taunaba honagani. Pukhalaba yaba bill singi manungda Atomic Energy Bill listingani kunmanga, Insurance Laws Amendment Bill, Higher Education Commission of India Bill listingani kunmanga amati National Highways Amendment Bill nisingba yauri. Numit taramapal ni chupna chathagadaba mifam masida punna sitting taramanga laigani. Uparashtrapati CP Radhakrishnan ngasi Haryana ki Kurukshetra chatkani. Maki khongchada sida Shri Radhakrishnan na National Institute of Technology Kurukshetra gi kunshuba convocation da athoiba tithihoina saruk yagani. International Gita Mahotsav yauba lakpa singi oina pangthokpa Akhil Bharatiya Devasnam Sammelandasu mahangna saruk yagani. Chhattisgarh gi Raipur da pangthokliba Police ki Director General amasung Inspector General singi mifam ngasi loisilagani. Thoramduda Pradhan Mantri Narendra Modi na Sabhapati oigani. Social media da thagatpa warol da Sri Modi na hai mifam asigi ahuba numita laibak asigi security gi thausil thaurangi matangda tongan bu wafam kaya khanaki. Mifam aduda Pradhan Mantri na ngasi President's Police Medal for Distinguished Service su yanthokani. Mifam aduda Griha Mantri Amit Shah, National Security Advisor Ajit Doval, Griha Rajya Mantri tongan ba Rajya sing amasung Union Territory singi DGP sing amadi Central Police Organization singi makok sing saruk yari. Angang oina luhongbagi chanabi muthatnaba laibak sinba thungbada 100-day Intensive Action Plan gi saruk ama oina pak sana khongjang changsili. Makok thongba voluntary organization nama oiriba FXB India Surakshana tongan ba kanglup singa khusam naduna Meghalaya gi Ribhoi jila da angang oina luhongbagi thawang laihandanaba khongthang adu lokhatpani. Bal Bibaha Mukta Bharat ki khongjang asida school college lai khurumpham amadi khungang singda angang oina luhongbagi thawang muthatnabagi paujel sing sandokli. Thailand gi Videsh Mantri Singhasak Phungwaket Kyo numit marini gi Bharat khongchatta New Delhi da thunglare. Kendra gi Mapal Thorom Mantraloy gi machin chatpa misak Randhir Jaiswal na mahak pungarang numidang taram na okpagaloy na mahak ki khongchat asina laibak ani gi mari hena phagat hallagani haibagi asa phongdokhi. Mapal Thorom Mantraloy gi matungina Shri Sahasak na ngasi Delhi da lusingba kaya ga wari chanagani mahak na hayeng Hyderabad House ta Mapal Thorom Mantri Dr. S. Jaishankar ga su unagani. Bharat amasung Thailand laibak ani asi mamangai degi hauna afaba mari laina duna lakli lisingani kunithoi da laibak anina mari laina rakpa sahi humbudra manga mapung pharakpagi thauram pangthoknakhi. Haujik aroibata maroiba pau amukhana. Pradhan Mantri Narendra Modi na hairi vocal for local gi wakalol ase haujikti laibak asigi miyamna ningthina khangnarakpaga loinana harau kumai singda asiguma polam sing lainaba uba phangle. Numit tarani chatharakpa Manipur Sangai Festival lisingani kun manga ngasi loisilagani.
संसद की निंगथंग मिफम की मांगोइनना सरकार ने ngasi राजनीति दल पुनमकी ओइबा मिफम अमनि न्यू दिल्ली कौरी अमसुंग छत्तीसगढ़ की रायपुर दा पांगथोकलिबा पुलिस के डायरेक्टर जनरल अमसुंग इंस्पेक्टर जनरल सिंह मिफम ngasi लोइसिलगनी पाउ लोइजरे।